Ahanbada maruoiba pau. Irang asi horokpadagi CRPF na ngasi faubada logi wangmada sajilamba bunker chamaga humfutare rom thugaikre. Agri hangen pangchong da chongnarakpasti khunai oina afabali chatnati haina angom poiretona phongdokre. Meitei furumna Thangjing Ching Kaba lai khurumna basem sari badu irang sagatna ba thausilni. Political settlement ama puraktriba fauba Kuki joina Konba Mafamda Meitei Amata Changba Yaroi haina Kuki CSO singna phongdorakti. Kamjongda integrated checkpost ama thambinaba amasung ke asang khulenbu model town ama oina samgatnaba MLA leisyo kaisingna taksinkhre. Pravabati College ki approved post 13 ki ming thokpada qualify oidaba sing yauna thajilamni haina Rosanna phongdorakli. Irang asi horokpadagi CRPF na ngasi faubada logi wangmada sajilamba bunker chamaga humfutare rom thugaikre. Manipur gi irang asi hek horokpadagi ngasi faubada logi wangmada lamdam asila sajilamba bunker checkpoint amadi post chamaga humfutare rom CRPF na thugaikre hairi. My India Matters ki report amana hai hauzik faubada CRPF na thugaiduna manghankiba checkpoint amadi posting adugi manungda kuntra tariti chahi asigi March da thugaikibani. CRPF ki quick action team singna awang nongpuk state singda haukiba March da pakthakna chathakiba operation singda tongan ba thodok singa mari leinana mioi tara talet fagat pangamki madugi manungda mioi tara humdoi di Manipur dagini masigi mathakta khutsu khulai kaya amasu fagat pangamki. CRPF na chathakiba operation sing aduda khulai chani ga nifu ni thoirom phagatki madugi manungda chani nifu di Manipur khakta dagini fagatkiba potlam sing adugi manungda nongmai maru lising amaga chama yangkhai mathoi grenade kunmapan bom humdra nipan rocket tara humdoi IED mapan detonator manga gelatin stick chama kunmathoi narcotic item kg chahumga mari amadi communication device amasung military gear kya yauri powers na makhata na hai CRPF na thugai kiba bunker checkpoint amadi post chamaga nifutaret adugi manungda Kangpokpi district ta bunker humfu nipan thugaiduna khwaidagi yamna thugaiba oiri amaromda Imphal East district ta nifu Churchanpur district ta kunthra taret Imphal West district ta tara mari Jiribam district ta taret Senapati da mari amadi Tamelong district ta ahum thugai ki hairi mamang tha March ta CRPF na thugai kiba bunker checkpoint amadi post kunthra taret adugi manungda Kangpokpi district ki oina kunthra Imphal East district ki oina taret yauri haina su powers na makhatari. Agri hangen pangchong da chongnarakpa si khunai oina afabali chatnati haina angom poireto na phongdokre. Thabal chongma yanabagi damak inat lining ki ming lauraga mafam matam chadana agri hangen pangchong da chongnarakpa si khunai oina afabali chatnati haina angom ningthau angom poireto na phongdokre. Wafam asi khunai asigi chatna lonchat amasung thaksi khasiga mari leinana liching luwang na direction piraga puthokadaba Manipuri film Sanalatamgi yaifa thawni thoramda mahakna phongdokhibani. Sana konung utra sanglenda pangthokpa thawni thoram aduga mari leinana angom poireto na hai khunai asida kaitharak iba thaksi khasigi machatta akhanabam inyeng thamlaga nauna puthokadawriba film asina kanaba kaya pigani haibagi thajabale loinana film asida thangta na achawba mafam amakan ngadaba asigi yenglaga custom gi oiba machat sing kaidanaba amadi laison tinson gi oiba thoram pareng sing yawrakpada asoi angam leitanaba sana konung utra sanglengi mating lawrakpa sin nungaiba phawi film asina khunai gi lonchat amadi thaksi khasida chawna kanaba piba ngamgani haibagi thajabale amaromda inat lining ga mari leinaba ogri hangen chongbagi thoram asi sajibuk nongma panma cheraubu numita chongnei adubu hauzik thabal chongbada khudong chadaba kaya leiba maramna inat lining gi ming lauraga mafam matam yengdana ogri hangen asi pangchongda chongbagi machat ama chatharakli oirakliba fivam asi khunai oinadi afaba adubu sana konung asi hingli hairagasu masigi thabak thoram pumnamakti lengak na paikrabani supnatagi inat lining ga mari leinaba thabak thoram khaktamak sana konung na pubani masida ekhoina ogri hangen chongba thingba ngamde adumakpu isa na wakhal taraba amadi Meitei furup ki khalaga thabak tawrabadi pumnamaki afaba oigani haina angom poireto na makhata na phongdokhi. Meitei furup na Thangjing Ching Kaba lai khurumna ba sem sari badu irang sagatna ba thausilni. Political settlement ama puraktriba fauba Kuki zona Konba Mafamda Meitei Amata Changba Yaroi haina Kuki CSO singna phongdorakli. Meitei singna April thada Thangjing Ching Kaba ni haina khanari badu central lengak na Kuki zo furup ki political settlement puraktriba fauba Changba Yaroi haina Kuki gi civil society organization CSO singna akan mawafam thamlakli. Ngasi Kuki furup ki oina leiriba KIC Churchanpur, KCA Churchanpur, KKL General Headquarters, KSO Churchanpur, KWU Churchanpur amadi KWOHR General Headquarters na Chingba CSO singi president singna khud ipiduna thadorakba apunba cherol amana khanghalakli. Cherol asina hai Meitei furup na Thangjing Ching Kaba lai khurumna ba sem sari badu irang sagatna ba hotna ba thausilni. Irangi matamda khaidoktuna thamliba buffer zone sing phongna singnabani. India ki constitution ki makhada Kuki zo furup ki political settlement ama puraktriba fauba Kuki zo na Konba Mafamda Meitei Amata Changba Yaroi karigumba buffer zone thugaiduna Meitei singna changlakpa tarabadi
Maduda thoklakpa afafata amadi thokhaningdaba thodok wathoki tekchak pumba masa masada pugadabani. Cherol asina hai thokhaningdaba thodok asi thoktanaba amadi furup anigi marakta ungkhatnaba makhatana thoktanaba buffer zone asi soktanaba hotnabiyu. Masida Central Lengakna furup anigi marakta thokhaningdaba thodok thoktanaba cheksin thawang lokhatpiyu hainasu Kuki gi CSO singi luchingba singna khudek biduna thadorakpa cherol asina makhatana Meitei singda khangalakli. Kamjongda integrated checkpost ama thambinaba amasung ki asang khulenbu model town ama oina semgatnaba MLA leisho kaisingna taksinkhre. Manipur ki Kamjong district ki Indo Myanmar ga tainariba mafamda leiriba lambi thonggi phibam phagat handuna integrated checkpost ama thambiyu haina Fungyar Assembly constituency ki MLA leisho kaisingna Union Minister of State for Defense Sanjay Sethta taksinkhre. NE now gi pau amagi matung inna numit nini ki khongchat ta hojik Kamjong district ta leiriba Union Minister of State for Defense Sanjay Sethpu Fungyar ACG MLA leisho na hakthingna na unaduna memorandum ama pisinduna Central Lengakna district asigi khunja singda mateng pangbinaba taksinki loinana Maram district ase square kilometer lising ani chamri rom pak chawba lamni mikok lising nifu manga chatruk tara taruk leiba khungang chama kun taruk leiba district ni aduga Myanmar ga ngamkhai tainariba asina kilometer chama kun rom oiri. Hawzik fawbada Central Lengakna Indo Myanmar Friendship Road asi kilometer mga khagtamak sangna semgatli adubu district asida lambi semnaba lam kaya leiri. Karigumba lambi sing asi fagatlabadi mafam asigi khunja singna chathok chasin tawbada nungaibata natana ngamkhai paringda ningthina yengsinba ngamgani hainasu memorandum aduda mayek sengna palli hairi. Memorandum aduda Kamjongda integrated checkpost hena thambiyu Kamjonggi ki asang khulen asi model town ama oina semgatpiyu ngamkhaiga tainaba Kamjonggi khungang macha yangkhai mari lei khungang singi kilometer manga dagi tara fawba ngamkhaiga tainari maduna ngamkhaiga tainari ba khungang sing asigi lambi thong sing fivam ningthina semgatpiba mathau tai hairasu memorandum aduda palli. Pravabati College ki approved post tara taret ki mingthokpada qualify oideba sing yauna thajilamle haina Rosanna fongdorakli. Ngarang Pravabati College Government Edit ki approved post tara taret ki mingthokpagi matangda college asigi authority ni yaba mioi sing qualify oidraba fawba semdok semjin tawraga yanaba thakiba list adu Directorate of University and Higher Education chatna handana thamnaba social activist ama oibada natana college asigi mahairoi amasu oiriba Asem Rosanna mari leinaba singi pungning chingsilakli. Rosanna makha taraduna high college ki thabak lawbadasu aranba kaya yaure. Approved post thoknaba thabada masagi thapam thokpa mibuna tharamdre makhoina yaba mibuna qualify oidre haiba fawba khanglabasu tharamle hairi. Maram sing asina college asidagi thakiba approved list adu director na asengba achungba puthoktuna fangfam thokpa mida fanghanbiu haina director gi pungning su singsilatli.